Bharat ki oinadi Atal Bihari Vajpayee asi legendary amani. Mahakna pamjaramba afaba lenga ado ngasidi Narendra Modi na thabak oina pangthoklei. Prajagi kanabasing yohonaba honabada yaraktabasing aigi yeknabani haina Chief Minister N. Biren fongdokrei. Jawaharlal Nehru Institute of Medical Sciences (JANIMS) ki hauzik leiriba Director Professor Dr. T.H. Bimo ki matam loibaga extension tawbagi mahutta atopa anoba director ama hapinaba Teachers Association (JANIMS) na JANIMS Society ki President su oiriba Chief Minister N. Biren da taksinkrei. Lamdam asida khundariba Christian lining chatpa mioi singi khwaidagi maruoiba kumhai ama oiriba Christmas ki thoram lamdam asigi mafam kayada nat yoiba thoram singa loinana pangthoknari. Imphal da lakadoriba India ki Home Minister Amit Shah ki khongchat ki mangoina Manipur Police Department na lokholakpa section tharangi sarukama oina ngasisu Imphal East amadi West ki tongan ba mafam kayada pak sanathi bahumba ki thabak chathakrei. Nakalamaromda Imphal West Commando ki team amana ngasi ayuk chingmairong mamang laikai amadi Tangkhul Avenue da pak sanathi bahumba ki thabak chathakhi. Tripura da base oba lalhonglop National Liberation Front of Tripura ga Manipur ki lalhonglop Kanglei Yawal Kanalop KYKL ga achet pamari lainai haina Tripura Police ki Director General of Police DGP VS Yadav na fongdokrei. Ngarang Kangpopi Police Station ki manung chana leiba Imphal Kangpopi lambi gi Turel Mapaldagi asibak chang oina fangkhiba mioi ado masak maming khangba ngamkrei. Leihidraba mioi ado cycle gi Zangnoi Village tagi Mangting Thang Chongloi chahi 13 apokpa paujahau kawi. Mayai kaba nisa lalon bada chenaba sing matik chaba dandi piyu LHUKHOSEI zau thado khiba yaning de haibigi dabi tawduna kadana changsilakpa khongjang sawaladuna ningombamda MEIRA PAIBIS singna wakat khongjang changsinkrei. Christian lining chatpa singi Christmas na lakpada harau nungaiba amadi isor gi thaujal niba oina Moirang kaithel amadi Moirang lamkhai kaithel singda street vendor fambi ima singda ningtham khudol tambo oina mioi chahum lomda blanket amamam Moirang kendra gi social worker thongam santi na ngasi khudol tamkhrei. Wangjing Lamding Public Health Center PAC Thobal District pu Luna Nana Thamsi haibagi pandamda anirakshi boina Lamding Educated Welfare Association Liwa Lamding Thobal District members singna hospital da chatuna foot metama hospital asigi emo da kusinakrei. Manipur Saitya Parishad Thobal District Wangjing ki 18 suba chahi gi Mifam ga loinana lairik fongba amasung saireng saidin nabagi thoram ama ngasi uya laikol gi Mipun sangda pangthokrei.